Akasbani Imphal Wahengbam Rajesh na pau pajari ahanbada maruiba pau. Anauba sahi English singani kunmanga ngasidegi haure anauba sahi na lakpada miyamna harau nungaiba phongdoknari. Mukhyamantri Nongthomam Biren Singh na hairi Manipura tangdu leitadana leiriba asi Burmese refugee sing kunda leitahalamba amadi Myanmar da base toba militant sing Shu yana warol taurambadegini amasung security force na Bishnupur amadi Thawbal jila degi yamlaba khujukhulai sing phagat khre. Anauba sahi English singani kunmanga ngasidegi haure anauba sahi na lakpada miyamna harau nungaiba phongdoknari. Malemgi mafam kyada anauba sahi bu harau tayamna opagi thoram sing pangthoknaki mafam kyada ahenba security post tajinduna pamdaba thokdok thoktanaba honaki. Anauba sahi na lakpada luchingba kyana miyamda yaipa paujel pirakli. Rashtrapati Draupadi Murmu, Manipur gi Rajyapal Lakshman Prasad Acharya, Mukhyamantri Nongthomam Biren Singh, Mantri Singh, MLA Singh, tongan-tonganba Rajniti Dol amadi Sangstan kyana Rajya sigi miyamda yaipa paujel pirakli. Miyamda yaipa paujel piraduna Rashtrapati na hai anauba sahi asida miyamna anauba wakalon, anauba asa amasung anauba manglanga loinana thabak paikhatpa haurasi. Mahaki paujelda Manipur gi Rajyapal na hai lagliba sahi asida miyamna amato oina punna lamdam asida nungsi chanaba amadi chakhotpa puraknaba hona minarasi. Paujel lamada Mukhyamantri Nongthomam Biren Singh na hai anauba sahi na lakpada nungsinadaba amasung akiba haibadu kauthoknaduna amato oina punna laiminanaba hona minarasi. Mukhyamantri Nongthomam Biren Singh na hairi Manipura ngasi thokliba tangdu leitadaba asi Burmese refugee mayam Manipura kunda leitahalamba amadi Myanmar da base toba militant sing suspension of operation Shu yana warol Congress ki matamda chatharambadegini. Social media da thagatpa warol amada Mukhyamantri na hai Manipura thokliba irang asina mayum makai mang takraba miyoi singidamak nungaitaba pokli. Mukhyamantri ama oina thokiba thodok asi kauthokladuna amadi amana amabu ngakpinaba appeal tawkibani. Mukhyamantri na hai Manipura thokiba naga kuki irangda miyoi lising ama chhumlom leikide miyoi lising kyana mayum makai thadoktuna chenki. Irang adu ing lising ama chamapan marphudrani thoidegi lising ama chamapan marphudra tare phawa chathaki adubu khwaidegi hena irang kankiba asi lising ama chamapan marphudrani thoidegi lising ama chamapan marphudra humdoi phawbani. Matamadu awang nongpok Bharata khwaidagi ihing na hing taba matam oiki. Masina maram oiduna Manipur leiriba naga amasung kuki gi marakta afaba mari leikide. Ing lising ama chamapan marphudra mathoidagi lising ama chamapan marphudra taruk phawba Pradhan Mantri oikiba PV Narasimha Rao amasung matamadugi Rashtrapati na Manipur laktuna soikre lankre hagibi wapam phongdokpa leikide. Mukhyamantri na makata na hai ing lising ama chamapan marphudra taretegi lising ama chamapan marphudra nipan phawbada chathakiba kuki paite irangda miyoi chahum yankhai leikide. Matamdugi Pradhan Mantri IK Gujral na Manipur laktuna miyamda lankre haijakiba leibra. Manipur thokliba irang asigi waroi sin puraknaba honabagi mahuta Congress na matam chupada rajniti sanaduna lei haina mahakna maral siki. Rajyagi Works Mantri Govindas Konthokjamna ngarang Nai Delhi da Kendra gi Selthum Mantri Nirmala Sitaramanga unudana Manipur gi oiba project singi matangda wafam sing khanakre. Social media da thagalapa warola mada Shri Govindas na hai Kendra gi Mantri asiga Manipur gi oiba maru oiba project ani gi matangda wafam sing khanaki. Masi Rajya sigi chakhot lambida achoba mai pakpa amani. Manghai Asian Development Bank ki sentang makhada Imphal Ring Road project paikatnaba amasung World Bank ki matengna Manipur Infotech Enable Development Project paikapagi matangda wafam kya khanaki. Hanagi Mantri Thogdam Devendra Singh gi mafamda ngasi Manipur Pradesh Congress Committee na ikai khumnaba utkani. Imphal gi Congress Bhavan da pangthokodaba thoram amada Congress Karmi Singh na leikidraba luchingba asigi mafamda leikatuna ikai khumnaba utkani. Tabiriba pawsi Akasbani Imphal degani. Manipur Police na Rajya sigi mafam kyada thi humbagi thabak leptana chathari. Bishnupur jila gi Khunjarok Nala Mayagi Thongkonglok Khulegi magazine yawa SLR ama 303 rifle ama 12 bore gi single barrel nomai ama magazine aniga loinana 9mm pistol ani anti riot nomai ama insas LMG magazine ani insas rifle gi magazine ani hand grenade mari amadi nomai maru loinana atei polong kyamarum phaka ki haina Manipur Police ki sero lamana hairi. Thawbal jila gi Laisang Kem Eco Park tegina magazine yawa anti material rifle sniper oina semdoklaba ama single ball action rifle ani 9mm pistol ahum hand grenade ama MK13 T mari nomai maru amasung tokningsing phagakki.
Manipur Police na Imphal East Zilagi Mantipurkri Bazar gi Bengali Crossing mayadagi KCP PWG gi mioi ama phaki mahak miyam amasung karbar wala singdagi sel khaibada chenabani hari. Mangondagi nongoi maru yawba magazine ga loinana 9mm pistol ama KCP PWG gi money receipt saka ani panba gari amadi atei polom kya phagat ki. Amarom da thangna popi gi uyok singda ngarang lanmi BSF amasung CRPF thamna ba hona bada mafam adugi nupi singna apanba piraki adumoinamak security gi apunba kamura makoibu takthok paga loinana irang adu laksin mangam le hari mafam aduda hauji makha taba pamdaba thokdok thoktanaba chingthakta security force thamle. National Highway 37 amasung National Highway 2 da akanba seksil thoranga loinana tangai fadran changba potpuba gari chahum tarahumdoi amasung chani nipu pusilakre. Kangpopi Jilagi Saikul Subdivision gi Saibol Lamdamda Security Force Thamjilakpabu yaningdaba phongdoktuna matam kaktaba economic blockade kaukre. Committee on Tribal Unity Kotuna Security Force lokthoknaba sarkar da haikhrabasu thabakta onthoroktabadagi Kangpopi gi Sadar Hills Lamdamda matam kaktaba economic blockade kaukibani. Assam Rifles na Churachampur Jilagi Sangai Kota hangliba relief camp talaiba angang singja sana khonabagi polam sing khusinakre. Amaromda Assam Rifles na Churachampur Jilagi Beheng Kulda Territorial Army da changnanaba amasung SSC parkhada thagadoriba candidate singi mock test pangthokre. Maduda nupi candidate taruk yauna candidate kuntra humdoiromna saruk yaki. Nongchup Bengal na Humbudrani Pansuba National Football Championship for Santos Trophy Laure. Telangana gi Hyderabad laiba GMC Balayogi Stadium da ngarang sanakiba final da Nongchup Bengal na Kerala bo Panjal amasino da thoikibani. Nongchup Bengal gi amata ngara Panjal adu injury time gi minute marfudra mari chatpa matamda Robbie Hanstana chankibani. Championship asi lawbaga loinana Nongchup Bengal na football champion oiba kuntra marirak sure. Indian Med Bibangna Manipur, Nagaland, Meghalaya, Tripura, Sikkim, Assam, Sub-Himalayan, West Bengal, amasung Orissa ki mafam kyada laisin kungna thagani hari. Nongpok Bahar ki mafam kyada lagliba numit nini humni asida laisil kungna thagani. Jammu Kashmir, Ladakh, amasung Himachal Pradesh ki mafam kyada aying banungsit sikani hari. Awang Nongchup Bahar ki mafam kyada mayay oirap nongchugani. Ladakh ki mafam kyada ingbagi chang hengalakli. Ngasi pongba paukse singi barwe pauksingi damak hauzik Kshetrimayum Premchand laire. Premchand. Thagachari Rajesh, Sanga Express ke han headline asi misi mina mayam thoki bagi matang da CM Biren hai hanagi pipam da hanjinna bo honagani paukchi asi ge sube headline da lotion man naidana leiriba Manipur gi irang gi matang da oibo bina hai Gujarat kumbuda oirabadi nahana lotion lagani ponufam paukchi gi han headline asi government कर्मचारी सिंगी DA चादा तरेट हेंगतुना चादा कुन्हामा पनफंग लगनी मसीगा मानवा पाउसिंग नाहारोल की थौदांग संगा एक्सप्रेस इंग्लिश एडिशन सना लेबाग मॉर्निंग बेल अमसुंग इचेल एक्सप्रेस की अहान हेडलाइन ओइना फोंगनो रखले पीपल्स क्रॉनिकल की अहान हेडलाइन असि सिक्योरिटी फोर्स थमजलकपगी मायोक्ता खोंजंग जंगसिनबदा कुकी नुपी 35 सोकले हाइबा बैनर हेडलाइन असिनी मणिपुर न्यूज की अहान हेडलाइन असि अनौब चहीना लाकपदा पुनमक काउथोकनदुना इंग तप्पा मणिपुर अमा पुरकनब होनामिनसी मिटोप हेंगलकप थिंगनबा जून 13 तगी अंगांग हेक पोकपगा ममागी आधार दा लिंक तौदुना बर्थ रजिस्ट्रेशन हौरगनी हाइबा बैनर हेडलाइन असिनी नाहौगी थौदांगी अनिशुब हेडलाइन दा डेमोग्राफिक मैपिंग जथनबा मिनिस्ट्री ऑफ होम अफेयर्स ना अवांग नोंपोक खंगनख्रे हाइबा पावसी फोंगलकली कुकीगी बंकर थुगाइरुबदगी साइबोल इरांग थोखरे कुकी नुपी कया सोकपगी मायोक्ता कोटू न सडाउन लाउथोखरे हाइना सनालेबाग पाउसेदा निसुब हेडलाइन पिदुना फोंगली बिरेना इंग्लिशिंग अनि कुनमरीबु सोइख्रे हाइबा वाहै असिना लोइशनख्रे हाइना इम्फाल फ्री प्रेस दा अहान हेडलाइन पिदुना फोंगली हुयेलन पाउगी अहान हेडलाइन असि बैनर हेडलाइन असिदा मणिपुर मिहात मिपुनगी मिराव खोलन निनबा चही लिसिंगनी कुनमरी चटखरगा अनौबु कुमजा लिसिंगनी कुनमंगा लाकले हाइना फोंगली हेडलाइन असिगी मनुंगचना हौखिबा चही असिदा थोखिबा मरुएबा थोदोक्सिंग तोंगान बा सब हेडलाइन पिदुना फोंगबो थेंगनरे जेनिम्स की डेंटल कॉलेज डिप्यूटेशन लाखिबा डेंटल सर्जन सिंह एब्जॉर्ब तौनबो होनरकपदा पेनेद्रे हाइबा हेडलाइन असिना इचेल एक्सप्रेस की अनिशुब हेडलाइन राजेश Thagachari Premchand aroibada maroiba pau anoba chahi Englishing ani kunmanga ngasidagi hauri anoba chahi na lakpada miyamna harau nungaiba phongdoknari Mukhyamatri Nongthomam Biren Singh hari Manipur da tangdu laitadana leiriba asi Burmese refusing kunda laita halamba amadi Myanmar da base toba militant sing sugi ana warol tawrambadagini amasung security force na Bishnupur amadi Thawbal jila dagi yamlaba khujukrai sing phagat khre pau loijare